Manipuri Wari Pambi Senena Tabi Bopumnamakpu Taram Nokchari Ngasi amuk Ben Hurgi Nipan Suba Tangkak Mayam the Kodol Tamjari Nipan Suba Tangkak Sigaloinana Nayak Pothananaba Miam from the Kusinazari Taminarasi Ana Bapahan Bagi Angakba Thaudok Amrana Konungado Thadok Lamle Aduga Sahara adu Thadok Laga Haujik Pauba Mahaki Mabema Amasung Tirjana Laiba Surung adu the Lakle Hauki Basahi Ahum Masida Kustigi Pibam Yam na Soksile Mamaigi Unsa Ayamba Mosilakle Aduga Makutsing Susaru Fang na Sasilakle Mahusana Amrana Mahaki Tumogado Laimaida Tamlami Aduga Mahaki Mabema Aduna Polangdagi Potsai Lautoklingaida Handoktuna Lairami Adubu Ngasidi Ahal Oiraba Manai Aduna Mabema Adugi Manakta na Chensilami Aduga Makong the Turami Aina Nakoida Apaba Pau Purakli Mahagna Launa Hairami Nakoibu Pahan Bangamba Angak Panupa Amalaire Anaba Singbu Mahagna Fahali Aduga Asiba Busu Amuk Hingal Hali Nungai Teda Amra Tirzana Luan Hairami Mahaki Wakal Suoire Nate Sanbiduna Aiga Loinana Lakpiu Aina Nakoida Hajari Nahak Jerusalem Satpagi Lambida Mafamase Landuna Lakani Mama Ado Kangning na Tarami Aduga Haujik Hanglaklami Nupado Kanano Jesus ni Nazaren Masani Judana Yumda Lakwa Matamda Mahaki Maramda Ngarang Tamkre Nazaren Masa Asida Asigumba Angak Pasakti Lay Haibase Aigi Sanupana Kamdaw na Kanglibano Angak pa Thaudok Sing Pangthokpa Judana Taseng na Ure Mase Jihudi Sing Lanbi Nanaba Mi Mesia Soidana Oigani Mamana Tirjada Hairami Mahak Pokre Haibagi Warina Matam Amada Judia Sinba Thonglami Haujik Mahak Mapung Phaba Mi Ama Soidana Oiram Lagani Mahakna Amrada Tapna Wansilami Aduga Tapna Hairami Aikoina Hakaloina na Satkani Nupi Ahum Maduna Makoigi Thoidok Hendok pa Khongsat Adugi Damak Mina Udana ba Maru Oiba Lambi Thadok Laga Nakalgi Aron Balambi Adom da Khongsalami Makong na Ningthi na Satpa Ngamdraba do Kusti Thungbasing Adugi Damaktadi Khongsat Ado Awaba ma Oirami Pung Kharagi Matungda Makoina Lambi da Waduna Potharingaida Jerusalem Lomdagi Lakpa Mioisingna Ahangba Lambi Ado Thanba Hauraki Mipum Khudingmak Kona Pambi Singi Masasing Puduna Lai Atopa Kangbu Amana Gada Mathakta Tongduna Lakpa Yamna Ing Tappa Manba Mioi Amabu Koisinduna Isai Saktuna Zagoi Saduna Jerusalem Tamna Laki Mado Soidana Mesia Oigani Mamana Tirjada Nason Pikna Hairami Aikoi Khara Nakna Sangsinsi Makoina Khongthang Khara Manglomda Sangsilami Aduga Kaurami Adubu Arangba Marak Aduda Makoigi Konjelado Mangkhirami Naksila U Tirja Naksila U Mamana Launa Hairami Mahakna Koibu Tadaba Yai Natraga Udabasu Yai Matam Adumaktada Miyam Maraktagi Kharana Lotli Taubugum Sakpam Kairaba Jiva Singado Urami Kusti Thungbasingni Makoina Laurami Makoibu Halu Makoibu Nungna Thau Miyamna Lauribado Jesus na Taramde Mahaki Fazaraba Mamita Minung Sigaloinana Nupi Ahumado Tamna Thaujilami O Mapu Ibungo Mama Aduna Launa Hairi Aikoibu Thaujan Biu Aikoibu Amuk Hanna Sengdok Piu Aina Masibu Taubungamgani Haina Nakoina Taseng na Thazabra Nahak Mesiani Mahak na Tapna Hairami Nahaki Thazaba se Yam na Haksili Apaba Nupi Nahaki Apamba Thunglagani Adudagi Mahaki Mamai Laithoklaga Satkre Tirjada Mamai Laisilaklaga Mamana Mahakpu Mapambom na Konkat Piki Isanupi Aikoi Khudung Thiningai Oidre Mahakna Hairami Miyam Khongchat Aduna Mathang Chatkiduna Masak Uraktraba Matam Aduda Makoina Singlida Anauba I Selakpagi Sing Lauba Angakpa Ama Nupi Sing Aduda Faurami Makoigi Taipet Taiba Kusu Anaba Manba Unsa Asokpa Manba Dakpam Singado Phaba Tapna Haugalai Sang Manaramdaba Sing Laitre Dak Ama Fauba Laihodre Makoigi Angauba Masam Singado Nahagi Gumna Wauthangnaba Masu Olakle
ꯁꯨꯝꯅꯇꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯆꯥꯡꯗ ꯎꯠ ꯃꯥꯟꯕ ꯃꯆꯨ ꯈꯔ ꯀꯥꯞꯄ ꯑꯗꯨꯇꯃꯛ ꯉꯥꯏꯔꯦ꯫ ꯀꯨꯁꯇꯤ ꯊꯨꯡꯕꯒꯤ ꯈꯨꯗꯝ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯕꯁꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯣ ꯌꯦꯡꯒꯗꯕꯒꯤ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯇꯨꯡꯗ ꯂꯩꯍꯧꯈꯤ꯫ ꯖꯦꯁꯁꯀ ꯂꯣꯏꯅꯅ ꯆꯍꯤ ꯀꯌꯥ ꯆꯠꯃꯤꯟꯅꯕꯗ ꯑꯁꯤꯒꯨꯝꯕ ꯑꯅꯥꯕ ꯐꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯌꯦꯡꯕꯗ ꯕꯦꯟ ꯍꯨꯔꯅ ꯀꯩꯗꯧꯅꯨꯡꯗ ꯆꯣꯛꯊꯕ ꯂꯩꯈꯤꯗꯦ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯃꯒ ꯀꯣꯟꯁꯤꯟꯅꯕ ꯑꯗꯣ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯝꯔꯥꯕꯨ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯁꯛ ꯈꯪꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯍꯦꯟꯗꯣꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯅ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯝꯔꯥ?" ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯤꯅꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ꯫ "ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ!" ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯁꯥ ꯅꯣꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯅꯥꯕ ꯐꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯖꯨꯗꯥ ꯕꯦꯟ ꯍꯨꯔꯒꯤ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯤꯇꯝꯒꯨꯝꯅ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝꯒ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏ? ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯆꯜ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ꯫ "ꯑꯝꯔꯥ, ꯑꯩꯅ ꯎꯔꯤꯕꯁꯦ ꯑꯆꯨꯝꯕꯔꯥ?" ꯃꯍꯥꯛꯅ ꯂꯥꯎꯔꯛꯏ꯫ "ꯃꯈꯣꯏ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯆꯜ ꯅꯨꯄꯤꯔꯥ? ꯃꯈꯣꯏꯗ ꯍꯪꯉꯨ ꯏꯕꯨꯡꯉꯣ!" ꯃꯤꯅꯥꯏ ꯑꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏꯗ ꯍꯪꯉꯨ!" ꯕꯦꯟ ꯍꯨꯔꯅ ꯉꯥꯏꯕ ꯇꯧꯗꯅ ꯃꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯂꯒ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤ ꯇꯝꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥ! ꯇꯤꯔꯖꯥ! ꯑꯩ ꯁꯤꯗ ꯂꯩꯔꯦ! ꯖꯨꯗꯥ! ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ!" ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯨꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯆꯨꯞꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯖꯤꯛꯇꯪ ꯇꯞꯊꯅꯔꯕ ꯃꯇꯨꯡꯗ ꯑꯝꯔꯥꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯈꯨ ꯂꯩꯇꯥꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯈꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯅꯔꯗꯨꯅ ꯄꯨꯡ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠꯅ ꯏꯪꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯕꯦꯟ ꯍꯨꯔꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯃꯆꯜ ꯅꯨꯄꯤꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯥꯡ ꯑꯃ ꯌꯥꯟꯕꯗꯣ ꯎꯔꯛꯈꯤ꯫ "ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯝ ꯂꯥꯛꯂꯕꯔꯥ?" ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯌꯧꯗ꯭ꯔꯤ ꯏꯃꯥ, ꯑꯗꯨꯕꯨ ꯑꯩꯅ ꯅꯖꯥꯔꯦꯟꯕꯨ ꯑꯇꯣꯞꯄꯗꯒꯤ ꯂꯥꯏꯅꯤꯡ ꯑꯃ ꯁꯟꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯖꯤꯎꯁꯤꯡ ꯈꯛ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯅ ꯃꯁꯤꯕꯨ ꯌꯥꯕ ꯉꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯧꯇꯨꯅꯔꯤ꯫ ꯖꯦꯁꯁꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯆꯥꯡꯌꯦꯡ ꯑꯃ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯩꯉꯣꯟꯗ ꯂꯩ" ꯍꯥꯏꯅ ꯃꯃꯥꯗ ꯇꯝꯈꯤ꯫ ꯃꯦꯁꯥꯂꯥꯒꯤꯗꯃꯛ ꯄꯥꯎꯖꯦꯜ ꯑꯃ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯑꯁꯦ ꯌꯥꯎꯍꯟꯅꯤꯡꯕꯗꯒꯤ ꯕꯦꯟ ꯍꯨꯔꯅ ꯏꯔꯥꯁꯀ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯄꯨꯛꯅꯤꯡ ꯌꯩꯊꯠꯂꯝꯃꯤ꯫ "ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯦ ꯅꯤꯡꯊꯧꯃꯆꯥ, ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯑꯣꯏꯊꯣꯛꯇꯕ ꯁꯛꯇꯤ ꯂꯩꯕ ꯏꯁꯣꯔꯒꯤ ꯃꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩ?" ꯃꯍꯥꯛꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯍꯥꯛꯅ ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯃ ꯁꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯍꯥꯛꯅ ꯉꯁꯤ ꯖꯦꯔꯨꯁꯂꯦꯝꯗ ꯅꯍꯥꯛꯀꯤ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯪꯂꯛꯄ ꯌꯦꯡꯂꯨꯕꯗ ꯇꯤꯝꯕꯨꯟ ꯅꯥꯕꯨꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ, ꯁꯅꯥꯒꯤ ꯀꯥꯡꯈꯣꯡ ꯄꯥꯟꯕ ꯒꯥꯔꯤ ꯇꯣꯡꯗꯨꯅ, ꯑꯗꯨꯒ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯤꯡꯊꯧ ꯃꯀꯣꯜꯒꯤ ꯁꯛꯇꯝ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯎꯈꯤꯕꯗꯤ ꯅꯨꯄꯤꯒꯨꯝꯅ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯅ ꯈꯥꯛꯄ ꯑꯗꯨꯒ ꯃꯄꯤꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯒꯙꯥ ꯑꯣꯏꯅ ꯇꯣꯡꯂꯛꯈꯤ꯫ ꯂꯥꯟꯃꯤꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯆꯔꯥꯡꯅꯕ ꯃꯤꯌꯥꯝ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯒ ꯂꯥꯛꯈꯤ꯫ ꯃꯁꯤꯕꯨ ꯅꯤꯡꯊꯧꯔꯥ?" ꯍꯥꯏꯅ ꯀꯔꯦꯝꯅꯅ ꯏꯔꯥꯁꯅ ꯕꯦꯟ ꯍꯨꯔꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯟ ꯍꯨꯔꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯄꯥꯝꯈꯤ, ꯁꯥꯎꯕꯅꯁꯨ ꯂꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯏꯇꯣꯝꯗ ꯍꯥꯏꯖꯩ, ꯃꯍꯥꯛꯅ ꯂꯥꯏꯁꯪꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ, ꯏꯔꯥꯁꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯊꯧꯅꯥ ꯐꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯔꯣꯃꯥꯟ ꯂꯩꯕꯥꯛ ꯂꯧꯁꯤꯟꯒꯅꯤ꯫
अदुबु रोमदी हानगुमना मपांगन कल्ली नहाकी निंगथौ असे सेमजिन साजिनबनी ताटनी तंजा अदुदा बेन-हुरना तपना अदुबु अचेतपा वाहैदा हायरई निंगथीरबी इजिप्ट निंगोल नहाकी फत्रबा वाहै अइना अमुक हन्ना ताररोय अखोई काइनरसी अदुगा काउथोकनरसी मदुदी अखोईगी लंबी असे हेंदोकनख्रे ममाई लैथोक्तुना बेन-हुरना चटननबा तौरई ngaiko mahakna thongjin jorokpada irasna kaurai khallu aina nahakki maramda kaya yamna khangbage haibadu juda ben-hur minai hiroidagi nanthorakpa idarni gi konungda mi hatpa ngakpana juda ben-hur khangpret khangki mahakna matau karamna puno ase khangliba adubu irasna makha satharai roman gi governor bu ngasi ahingmak mafam lauthokna ba lanmi tengol ahum takpi tambi khiba juda ben-hur aduga haiba jiu adumak ngasidi romal ningthauren gi hek mathangda khwaidagi ina khunba misak ama oire sidaba mapu ben-hur na matomta sonjarami aronba sidi thazaraba mioi kharatana khangbani aduga launa mahakna hanglai wafam singa se nangonda kanana hai iras khara amadi ipana wari sabada tabani aduga khara amana aina babna sajinbani अदुबु अइना हाइबा नहाकना यारबदी जुदा ben-hur नहाकी अरोनबसिंग असे अइना खक हाइदोकलोय मदुगिदमक अइना करि तौगनी मरै मरा सावबी इजिप्ट निंगोल नहाकी अंगांग ओइरिङैगी मरुप हौजिंगना नहाकी येंगनाबा ओइरबा नहाकपु नमथाक तौखिबा अदुगा सरकास्ता महाकी हक्सांग नहाकना थुदेखिबादो निंगसिंगलिबरा मेसालारा मानी मेसालानी हौखिबसिंग अदो ngakpiro lamjen tanabada sel thanabada nangonda mangkhiba mahakki maral mathum sing mangonda pitok pikro hairiba senpham adudi nahakki leijariba singgi apikpa saruk ama khaktani mahakki haksang su tekle namduna mahakpu chakni ba ohenganu adudi mahakki damak haijanaba mesalana nahakpu tharakpani ben-hurna irasta hairaklami adubu aingonda hayu iras asumna aina mangonda haijaba matamda mahakna aihaki mateng pangbigadra o mahakna haurai mahak ase roman amani ben-hurna laurai mahaki wahai pareng ado loisilai nahakna haibase aihak jiu ama oibana mahakna aigidamak karisu tawbagi mathau tade maramdi mahak romal amani mahaki sel handokpa yauna mahaki aningba khudingmak aina tawgadabani iras हौजिक आइना नंगबु रोमगी अमसुंग आइगी थाइनगी येकनबा मेसालागी तुकचनिंगाई ओइरबा अरोनबा पाउ लौबा मी अमा ओइना आइना नंगबु खल्ले हे हुई इरासना लाउरई नहाक अमदी नहाकी मियाम असे मेसाला अमसुंग रोमान सिंगी मिनाई ओइनबा पोलकपनी वहाई सिंग असे आइना नहाकी पुंगनिंग सिंग सिननबा हाइबनी मरमदी आइना मेसालाबु नुंगसी हौजिक आइना नंगोंदे सेक्शन वा हाइरी hayeng numit yungba matung phawbugi manungda mesalagi senpham sing ado halaktrabadi romda leiba ningthorelgi mioi singa nanga thengna jagadabani chatkadabagi iras mamai leithoroi adubu mahakna chatkadaba thong aduda ben-hurna thachinduna thamki hey iras mesala da pausi tammu mahakna hai mangonda tammu madudi mahakna aigi imung manunggi lau ingkholdagi namdana laukiba senpham sing ado aihak makna amuk phangle mahakna aibu minai hiroi oina thabado aigi laman khumningbagi pangal amadi apambana aibu hinganba mateng pangki sarkasta aigi khutta mahakgi haksang tekhibado mahakna aigi ima amasung isal nupi yauna jiu khudingmakki mathakta mahakna chathakhiba laingakna yadaba thong adugi Israelgi isorna laman khumbani mangonda simasu hayu iras madudi dalalgi kaisum sangda mahakna kusti thungan khiba ado nahakna tukachariba nazaren na kokhan khre haina aduga simasu hayu aigi leijariba sing lausinanaba ningthauren na honarakpada makhoina karisu phangba ngamloi ariestagi phanghauba romda leiba aigi lan thum pumnamak yonthokre madudagi phanglakpa senpham sing ado roman na yauroidaba mafam sing malengi mafam sinba thungna leiba lalol itiki mafam sing da laikre haina aduga simonais ki leijariba pochai sing
ꯖꯍꯥꯖꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯚꯨꯃꯤꯒꯤ ꯌꯨꯝꯁꯤꯡ ꯑꯗꯣ ꯀꯅꯥꯃꯠꯇꯅ ꯁꯣꯛꯄ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯉꯥꯛ ꯁꯦꯟꯕ ꯐꯪꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯨꯀꯠꯆꯕ ꯑꯁꯤ ꯋꯥꯍꯩ ꯈꯛꯇꯅ ꯐꯣꯡꯗꯣꯛꯂꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯃꯉꯣꯟꯗ ꯀꯣꯛꯂꯔꯣꯏꯗꯕ ꯁꯥꯞ ꯑꯃ ꯄꯤꯔꯕꯅꯤ, ꯅꯉꯣꯟꯗꯁꯨꯅꯤ ꯏꯔꯥꯁ, ꯃꯍꯥꯛ ꯑꯃꯁꯨꯡ ꯅꯪꯅ ꯃꯁꯦ ꯐꯪꯕ ꯃꯇꯤꯛ ꯆꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯛ ꯎꯅꯔꯔꯣꯏꯁꯤ꯫ ꯀ꯭ꯔꯣꯁꯇ ꯄꯥꯡꯇꯤꯡꯕ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯏꯔꯥꯁꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯆꯤꯡꯅꯒꯗꯕ ꯇꯧꯈꯤꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯕꯦꯟ ꯍꯨꯔꯅ ꯃꯤꯊꯨꯡꯁꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯎꯕ ꯐꯪꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯇꯔꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯐꯥꯎꯔꯦ꯫ ꯏꯁꯇꯔꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯕꯦꯟ ꯍꯨꯔꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯥꯟꯃꯤ ꯑꯅꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯂꯝꯕꯣꯏꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯅꯥꯖꯥꯔꯦꯟꯒꯤ ꯃꯊꯛꯇ ꯋꯥꯌꯦꯜ ꯇꯥꯔꯤ꯫ ꯃꯈꯣꯏꯅ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯄꯨ ꯀ꯭ꯔꯣꯁꯇ ꯌꯣꯠꯄꯤ ꯊꯥꯗꯨꯅ ꯀꯥꯜꯕꯦꯔꯤ ꯆꯤꯡꯗ ꯉꯁꯤꯃꯛ ꯄꯥꯡꯇꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯄꯦꯟꯇꯤꯌꯁ ꯄꯤꯂꯦꯠꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯃꯍꯥꯛꯀꯤ ꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯈꯨꯠꯇ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯩꯔꯒꯅꯤ, ꯕꯦꯟ ꯍꯨꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯁꯦ ꯇꯧꯕ ꯑꯩꯈꯣꯏꯅ ꯌꯥꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯔꯣꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯥꯖꯥꯔꯦꯟꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯂꯝꯕꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣই ꯑꯅꯤꯇ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯕꯦꯟ ꯍꯨꯔꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯦꯁꯁꯇꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯌꯥꯕꯁꯨ ꯄꯤꯔꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯑꯩꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯒꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯔꯣꯃꯥꯟ ꯂꯥꯟꯃꯤꯁꯤꯡꯒ ꯁꯍꯔ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯕꯜꯊꯥꯁꯔ ꯑꯃꯁꯨꯡ ꯁꯤꯃꯣꯅꯥꯏꯠꯁꯄꯨ ꯀꯧꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯕꯦꯟ ꯍꯨꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤꯗ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯤꯃꯣꯅꯥꯏꯠꯁꯀ ꯂꯣꯏꯅꯅ ꯕꯦꯟ ꯍꯨꯔꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯔꯥꯡꯅꯔꯕ ꯃꯤꯌꯥꯝ ꯑꯗꯣ ꯈꯣꯜꯂꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯌꯧꯔꯕ ꯇꯨꯡꯗ ꯀ꯭ꯔꯣꯁꯀꯤ ꯑꯔꯨꯝꯕ ꯑꯗꯨꯅ ꯍꯥꯏꯔꯪ ꯇꯨꯔꯪ ꯆꯠꯂꯤꯕ ꯃꯈꯨꯠ ꯇꯨꯡꯕꯪꯅꯔꯕ ꯅꯥꯖꯥꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅ ꯕꯦꯟ ꯍꯨꯔꯅ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯇꯤꯡꯈꯪꯒꯤ ꯂꯨꯍꯨꯞ ꯀꯟꯅ ꯎꯞꯁꯤꯟꯕꯗꯒꯤ ꯇꯥꯔꯛꯄ ꯏ ꯃꯔꯤꯛ ꯃꯔꯤꯛꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯆꯦꯟꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯉꯧꯕ ꯐꯤ ꯑꯗꯨꯁꯨ ꯆꯨꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯕꯁꯨ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯄꯨ ꯐꯨꯅꯕ ꯑꯃꯗꯤ ꯇꯤꯜ ꯁꯤꯠꯆꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯩꯅꯥ ꯐꯪꯕꯒꯤ ꯅꯥꯍꯦꯈꯣꯜ ꯅꯠꯇ꯭ꯔꯒ ꯑꯁꯥꯎꯕꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ꯫ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔ ꯎꯕ ꯐꯪꯕꯗꯒꯤ ꯕꯦꯟ ꯍꯨꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯋꯥꯔꯣꯜ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯅꯤꯡꯇꯝꯕ ꯐꯪꯅꯕ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯌꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯍꯧꯖꯤꯛ ꯃꯇꯝ ꯑꯗꯣ ꯌꯧꯔꯦ, ꯖꯦꯁꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯅꯠꯇꯦ, ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯃꯤꯅꯝꯕꯤꯔꯦ, ꯃꯁꯦ ꯅꯥꯖꯥꯔꯦꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯅꯠꯇꯦ꯫ ꯉꯔꯥꯡꯇ ꯂꯥꯏꯁꯪꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯗꯦꯕꯤꯠꯀꯤ ꯐꯝꯕꯥꯜ ꯂꯧ ꯍꯥꯏꯕ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯍꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯟ ꯁꯣꯛꯅꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯅꯕ ꯂꯥꯜꯗꯤ ꯁꯣꯛꯅꯒꯅꯤ꯫ ꯂꯥꯜ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯨꯆꯤꯡꯕꯤꯒꯗ꯭ꯔꯥ? ꯕꯦꯟ ꯍꯨꯔ ꯑꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯑꯩꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯑꯩꯒꯤ ꯃꯤꯌꯥꯝꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯕꯗꯤ ꯔꯣꯝꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯆꯠꯊꯕꯗ ꯑꯩꯅ ꯀꯝꯗꯧꯅ ꯂꯨꯆꯤꯡꯒꯅꯤ? ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯍꯪꯖꯔꯝꯃꯤ꯫ ꯅꯠꯇꯦ, ꯃꯤꯌꯥꯝꯅ ꯌꯥꯊꯪ ꯄꯤꯕ ꯂꯥꯜ ꯑꯃ ꯑꯩꯅ ꯂꯨꯆꯤꯡꯕ ꯉꯝꯂꯣꯏ꯫ ꯏꯁꯣꯔꯅ ꯄꯤꯕ ꯌꯥꯊꯪꯇꯃꯛ ꯂꯨꯆꯤꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯕꯦꯟ ꯍꯨꯔꯅ ꯃꯇꯝ ꯁꯥꯡꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯗꯣ ꯈꯛ ꯁꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯕꯦꯟ ꯍꯨꯔꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫
मखोई पुलप जेसस की तुंग इनबसिंग अमसुंग महाकपु मराल सिरिबसिंगना हानदगी तिंदुना लैरब महाकपु पांग तिंगदब मफम अदो तमना मियामगी खोंगचत अदुदा सरुक याख्रे ngak सेलेब मियोय अमना जेसस की मफी लौथोकपा अमसुंग क्रॉसता योटपी थाबा हौरकपदा मियाम अदुना येंगनरकपदो कनागुंबा अमतना बेन-हुरदगी हेना पुंगनिंग चंगलमदे खुदक्ता बेन-हुरदा होंगबा अमा लाकपा हौरकखि जेससना खांगलिबा चैना से कनागुंबा अमना खांगलबदि करमना मतेंग पांगनी हाइबा खंगबा करी मरमदगी सीबबु जेससना तरामना ओखिबनो हाइबा खंगबा जेसस से अनौबो मपोक अमा पोकनी हाइबा हौजिक हेन हेन मयक सेंगलकपा हयेंग मुक्की मपोक अदुना महाकी अनौबो लेबाक अमा ओइगनी हाइबा खंगलकखि अदुगा थमोइगी अयिंगबा शांति हाइबदो इकोन कोनबदा खंगलकखि ईश्वरगी लेबाक अमा महाकीदमक सेमबदा थाजबा अमसुंग नुंगसीबा हाइबसिना महाकी पुंसीगी लमजिंग लमताकपनी हाइबसे कोना खंगलकखि मंगलाल अमदा ताउदुना लैरुरबा बेन-हुर मियाम अदुगी खोंजेलना मिकप थोगलमी महाक जीवसिंगी निंगथौ ओइरबदी नत्रगा ईश्वरगी मचा ओइरबदी पांग तिंगलिबा अदुदगी कुमथरउ मखोइने जेससता करेमनरई बेन-हुरना बाल्थासरदा ओनसिलाई जेससना लैंगाकदब लेबाक अदुगी मरमदा अखोइना साखिबा वारी अदो अइना निंगसिंगली मालेमगी लेबाक अमदा महाकना निंगथौ ओइदुना पानगनी हाइना अइना खनबा हौखि महाकना लैंगाकदब लमदम अदुगी थवाइगी लेबाकनी हाइना नंगना हाइखिबदो हौजिकति अहाक खंगले जेससना हौजिक सीगदौरिबा अमसुंग लेबाक अदुदा चटकदौरिबादो ईश्वरगी अनिंगबनी चुम्मी बाल्थासरना तुमिन्ना हाइरई सर्गगी लेबाकनी अयुक्की मतमना असुम थेंजिलकपगा लोइनना नुंसागी मैसा हेनगलई मियामगी मिनिन लाउबा नोकपा अमसुंग पांगदा तिंगदुना सीगदबगी ngairiba मियोय अदुदा लक्नबसु हेनगलई ngak selambasing aduna jugi khuzai ama laimaida thamlami adubu atai kana amatana Jesus ki awabado kharadang hanthanaba karigumba amata su katlamde Ben-Hur gi mamin ado khuzai adu da yenglami naha oiriba amana mahaku guha amagi manakta ising pithakiba ado ningsinglai mahana khuzai adu gi manakta sangsilami amasung yu adu da amonba phi ama luplami aduga ngak selibusing aduna karisu tawba nangdringaida sai amada kisilaga sirum narumlaba nazarian adugi sinbanda chothallami Jesus ki maithong ado mikup amagi oina mangal phaurami aduga mahaki mamit ado launu pangthoraklami aduga sargada yengkhalami mahaki hakchang ado thak thak niklami aduga khonjelama awaba koklabagum mahaki masindagi thoglaki loire dako aduga mahaki makok ado thabak lektherai mahakna murum murum son khiba wahi khara do Ben-Hur di nakna laibana taba fanghauki apokpa nahaki khutta aigi thawai se sinajare Ben-Hur na mahaki marup singi manakta sangkhre haujikti loire mahakna tapna hairei mahak laitre loina na wahai sing ado miya marak aduda murum murum sandokre khanghaudana atya se yamne ingsilai nungthil oijarabasu atiyado mamsilai aduga malemase nikpa haurai miya maduda nung thadarakhi miya mado kibana mipairami aduga chingdum mado tamna selami nazaren adugi I makhoigi mathakta tarami aduga sauraba malem laimana masigidamak makhoibu sairak pirami numina amuk hanna tholakpa matamda Ben-Hur amadi mahaki marup singdi chingdum aduda laikhi makhoiga loinana Jesus ki apokpisu masagi awaba phongduna laiki wa khara hainaba Ben-Hur na Balthasarda onsilai adubu pung kaya khu kunduna lai khrom khiba ahal oirba nupa se mahaki makhongda taduna sire mapu ningba nungsiba amasung afaba thabak tawduna len khiba ningthau ase hek pokpadagi mahakpu thajaduna lakhiba ahal oiraba iji masa se haujikti mahaki mapu asigi matung induna lairei bakta chatkre haibase Ben-Hur na khangle sahi manga haukhre Ben-Hur amasung Esther luhongle aduga makhoigi punsi ado Jesus ki pautakta kathokle makhoigi masasing ado nungairaba yum amada mahakki manglan khuding mangphaunaraba mamaga loinana yolakhi nungsa saraba nungthil amada
ꯏꯁꯇꯔꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯤꯅꯥꯏ ꯑꯃꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯛꯎ ꯏꯁꯇꯔꯅ ꯍꯥꯏ꯫ ꯁꯛꯈꯪꯗꯕ ꯑꯗꯣ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯇꯔꯅ ꯇꯨꯡꯗ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯈꯪꯉꯤ, ꯃꯍꯥꯛꯅ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛ ꯕꯜꯊꯥꯁꯔꯒꯤ ꯃꯆꯥꯅꯨꯄꯤ ꯏꯔꯥꯁꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯖꯨꯗꯥꯅ ꯅꯍꯥꯛꯄꯨ ꯊꯤꯈꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯈꯤ꯫ ꯆꯍꯤ 5 ꯑꯁꯦ ꯏꯖꯤꯞ ꯃꯆꯥꯗꯣ ꯆꯍꯤ 54 ꯁꯨꯕꯒꯨꯝꯂꯦ꯫ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯁꯛ ꯐꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯊꯣꯠꯄ ꯅꯤꯡꯊꯤꯔꯕ ꯎꯟꯁꯥꯗꯣ ꯀꯪꯁꯤꯜꯂꯛꯂꯦ ꯑꯃꯁꯨꯡ ꯈꯨꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯦ ꯑꯗꯨꯒ ꯂꯨ ꯂꯨꯛꯊꯗꯨꯅ ꯃꯥꯛ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯂꯦ, ꯁꯦꯒꯥꯏꯔꯕ ꯁꯦꯟꯗꯜ ꯑꯗꯨꯁꯨ ꯂꯩꯈꯣꯝꯅ ꯇꯩꯔꯦ꯫ ꯃꯇꯝ ꯑꯃꯗ ꯐꯖꯔꯝꯕ ꯃꯍꯥꯛꯀꯤ ꯁꯝ ꯃꯅꯝꯒꯟꯗ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯏꯁꯇꯔꯗ ꯈꯣꯡꯐꯝ ꯑꯃ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯁꯇꯔꯅ ꯇꯨꯡ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯕꯨ ꯀꯤꯒꯅꯨ, ꯏꯔꯥꯁꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯗꯣ ꯁꯤꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ? ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯃꯦꯁꯥꯂꯥꯔꯥ? ꯍꯣꯏ, ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛ ꯏꯄꯥꯕꯨ ꯊꯥꯗꯣꯛꯂꯝꯈꯤ, ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯩꯅ ꯌꯨꯗꯥꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯏꯁꯇꯔꯒꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯌꯦꯡꯊꯤꯕ ꯂꯩꯇꯦ, ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅꯤ꯫ ꯂꯩꯈꯣ ꯑꯗꯨꯒ ꯖꯨꯗꯥꯕꯨ ꯉꯥꯏꯈꯣ꯫ ꯏꯔꯥꯁꯅ ꯃꯀꯣꯛ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯇꯔꯅ ꯌꯥꯅꯤꯡꯕꯒꯤ ꯃꯉꯛ ꯅꯣꯝꯂꯕ ꯃꯇꯨꯡꯗ ꯏꯔꯥꯁꯅ ꯅꯣꯟꯊꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯊꯨꯅꯃꯛ ꯊꯣꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯈꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯕꯦꯟ-ꯍꯨꯔꯅ ꯏꯔꯥꯁꯄꯨ ꯊꯤꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯈꯛꯇꯅꯗꯤ ꯏꯔꯥꯁ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯩꯈꯥꯗ ꯑꯔꯣꯏꯕ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯦꯔꯣꯅ ꯔꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯕꯨ ꯔꯣꯝꯅ ꯁꯥꯊꯤꯅ ꯑꯣꯠ ꯅꯩꯔꯝꯃꯤ꯫ ꯔꯣꯝ ꯑꯁꯦ ꯊꯨꯅꯃꯛ ꯂꯩꯈꯥ ꯇꯥꯒꯗꯧꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯁꯦꯛ ꯏꯜꯗ꯭ꯔꯤꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯂꯥꯟꯐꯝ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯕꯦꯟ-ꯍꯨꯔꯅ ꯐꯪꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯂꯝꯖꯦꯜꯗ ꯊꯣꯏꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯊꯥꯡꯇꯨꯞ ꯄꯥꯝꯕꯤꯒꯤ ꯍꯩꯀꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤꯗꯃꯛ ꯊꯝꯂꯝꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯑꯐꯕ ꯉꯥꯛꯇ ꯄꯤꯕꯤꯔꯦ, ꯕꯦꯟ-ꯍꯨꯔꯅ ꯏꯁꯇꯔ ꯑꯃꯁꯨꯡ ꯁꯤꯃꯣꯅꯥꯏꯠꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯟ-ꯊꯨꯝ ꯑꯁꯦ ꯍꯦꯟꯒꯠꯂꯦ, ꯑꯗꯨꯅ ꯃꯁꯦ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡꯕꯨ ꯍꯤꯡꯗꯨꯅ ꯂꯩꯍꯟꯅꯅꯕ ꯄꯥꯎꯖꯦꯜ ꯇꯝꯕꯤꯕꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯅ ꯂꯝꯕꯤ ꯑꯃ ꯊꯤꯒꯅꯤ꯫ ꯁꯤꯃꯣꯅꯥꯏꯠꯁ, ꯅꯍꯥꯛꯇꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏꯅꯤ, ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯉꯤ? ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯍꯥꯛ ꯒꯤꯔꯖꯥꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯍꯜ ꯑꯣꯏꯔꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯇꯦꯡꯕꯥꯡ ꯌꯥꯝꯅ ꯀꯟꯅ ꯃꯊꯧ ꯇꯥꯔꯤ꯫ ꯏꯁꯣꯔ ꯈꯨꯔꯨꯝꯖꯅꯅꯕ ꯂꯥꯏꯁꯪ ꯂꯩꯃꯥꯏꯗ ꯁꯥꯕꯗꯅ ꯅꯦꯔꯣꯅ ꯑꯌꯥꯕ ꯄꯤꯕꯤꯗꯕꯅ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯩꯈꯥꯗ ꯂꯣꯟꯅ ꯂꯥꯏꯁꯪ ꯁꯥꯕꯤꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯅꯨꯡꯗ ꯁꯥꯕ ꯁꯪꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯔꯣꯃꯥꯟꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯪꯂꯣꯏ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯃꯔꯨꯞꯁꯤꯡꯅ ꯑꯔꯣꯟꯕ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯇꯔꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡꯒ ꯂꯣꯏꯅꯅ ꯃꯄꯨ ꯃꯥꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯣꯃꯥꯟ ꯂꯩꯄꯥꯛꯅ ꯂꯩꯈꯥ ꯇꯥꯕꯗ ꯖꯦꯁꯁ ꯅꯠꯇ꯭ꯔꯒ ꯕꯦꯟ-ꯍꯨꯔꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯂꯩꯈꯥ ꯇꯥꯈꯤ꯫ ꯕꯦꯟ-ꯍꯨꯔꯅ ꯖꯦꯁꯁꯀꯤꯗꯃꯛ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤꯕ ꯑꯗꯣ ꯑꯔꯦꯝꯕꯗ ꯇꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯑꯁꯦ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏꯅꯤꯡ ꯑꯃ ꯑꯣꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯟ-ꯍꯨꯔ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯄꯥꯝꯕꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫